Working Committee NNPG na NACN-IM bu phone na signakre. NACN-IM ga mari lainaba agreement khudingma ki mayokta laigani haina Working Committee of the Naga National Political Group WCNNPG na NACN-IM bu phone na signakre. WCNNPG na ngasi thadorok pacherol amada NACN-IM na party ama oiduna yanaba wafam agreement khudingma ki mayokta Working Committee na lepkani. Miyamna nainaba amadi khanariba wafam ama oriba common draft haibasi inclusive oiba Naga solution ama puraknaba Government of India ki thausil makhada tauba draft ni. Draft asi na kumza 2017 ki November 18 India Government amasung NNPG ani ki marakta yanakhiba agreement agreed position haibasi ki mayokta leitabana common draft asi committee asina saugatkani. Agreed position hariba agreement asi contemporary political reality khudingma ikai khumnaduna Naga singa right to self determination amagidamaktani hairi. Forum for Naga Reconciliation FNR na mamangi agreement sing the loramba wafam sing amadi makhoina loriba thodang singbu NACN-IM na maming tagi miyam da utraiba agreement amagum uhale haina su NACN-IM bu maral siragli. Loina na kumza 2015 na sign tawna kiba framework agreement FA adu loan na thumna Naga tribe sing civil society sing amadi church luchingba sing tanaramdana tawna kibani. Framework agreement adu Nagalim khaktagi wakhalon da sagatpa amadi Naga history ga mari leinadaba agreement ni hana su phongdoragli. Cherol asina makha tarduna NACN-IM gi Aronba maikhum ama oiriba flag amadi constitution hariba adugi marumda leiriba asengma wakhalon pandamdi Manipur ki tangkhul na luchingba amadi makhoi gi makhada leiba Naga gi township ama Intang ki reserve forest ta semgatpani. Adubu Intang ki reserve forest bu NACN-IM da sinabagi wafam Government of India na reject tawi haina su Working Committee na claim tarakli. NACN-IM bu makhata na maral siraduna hailup asina Naga political solution purakpa pamba natte. Makhoi gi pandamdi Nagaland, Manipur amasung Assam gi strategic oiba mafam sing makhoi na control tawbani. Maram asina makhoi gi pandam adu thaidokhigani haibagi kibana NACN-IM na NNPG ga loinana common draft ki wafam asida punna chalminnaba yadabani haina su maral siri. Loinana agreed position hariba si Nagaland, Manipur, Arunachal Pradesh amasung Assam gi tribal body sing village leader sing mahiroi sing amadi church leader sing pumnamak yana gadaba wafam ama oibana masi khakta miyamna yaba waroishin ama purakpa ngamgani. Maram asina India government na miyoi kharagi wata bagi mahut Naga miyang gi wata gadabani haina su warning tawri. MP Bimol na pukhatpa wafam ama state matter ni haikre. Ngasi Lok Sabha mifam da MP Dr. Angomsa Bimol koizam na pukhatpa wafam ama state matter ni haiduna khanakhidre. Ngasi Lok Sabha gi mifam da answer question oina MP Bimol koizam na Manipur da higher secondary school gi lecturer Chatruka ahum contract da laukraba matung state lenga na kumza 2022 da service regularized tawkraba su ngasi fawba regular appoint PB dana leire masina maram oiduna regular pay su oiriba oza sing asina fangdana leiri. Maram asina thuba matamda regular appointment PB duna makhoibu regular pay PB naba Union Education Minister gi pungning chingsinki. Adubu higher secondary school gi lecturer sing appoint tawbagi wafam asi state lenga ki matter ni haina Union Education Minister Dharmendra Pradhan na phongdokpaga loinana wafam asi makhata na house ta khanakhidre. Census amadi delimitation gi mangoina na mitop sing maram dahlan khinaba MP sana jawbana parliament da taksinkhre. Mikok thibagi thabak amadi delimitation gi thabak paikhatringai da Myanmar amasung Bangladesh tagi Manipur da changsilakhiba illegal immigrant sing masak khangdoktu na maram da halan khinabagi thabak laukhanaba MP ningthau laisem sana jawbana ngasi Rajya Sabha gi pungning singsinkhre. Ngasi chathakiba Rajya Sabha gi mifam da MP ningthau laisem sana jawbana pukhatkhiba special motion amada yumthang nana leibak sing Myanmar amasung Bangladesh tagi changsilaktuna Manipur gi tongan ba mafam sing da leishin khraba illegal immigrant asi masak khangdoktuna makhoibu maramda hana halandana Manipur da mikok thibagi thabak amadi delimitation gi thabak chatharabadi Manipur gi yelawmi singi oina khwaidagi laibak thiba phibam ama oiragani. Maang na makha taraduna High Ministry of Home Affairs na chahi asigi May 18 dagi hauraga tha amagi manungda Myanmar amasung Bangladesh tagi changsilakiba mitop sing thidoktuna makhoibu masagi maramda halan khinaba state amadi union territory singda khanganba laikre. Adubu laibak thibadi Manipur gi oina di ngasi fawba illegal immigrant sing thidokpa amadi makhoibu maramda halanbagi thabak lengak na lokhatpa udri.
Manipur lairiba illegal immigrant ki achauba wathok asi loisindana mikok thibagi thabak chathaba tarabadi Manipur yamna chauna charangna bani tadaba phibam ama oirakani masida sunatana hanagi lairiba census ki report yumfam oiraga delimitation gi thabak chathaba haibasi yelomi singi constitutional right mat pathokani hana su MP election masana zawna house ki puning chingsinki Mahangna makha tarduna census data haibasi lamadu gi chawkhat tharangi thabak paikhatpa amadi planning tawbagi khwaidagi maroiba document amani Manipur gi oina kumja 2001 amasung 2011 da pangthokhiba census ki report adu maikai kayadagi yaningdaba phongdongna rakhibani hairiba chahi tara asigi manungda oithokpa yaroidaba missing hengalakle haina phongdongna raklibani adubu masigi matangda ngasi fawba lokhatpham thokpa thaba amata lokhatana leiri Manipur gi Senapati district ki sub division ahumda chahi tara gi manungda missing hengalakpagi changchada 202.88 oiki masi oithokpagi wangmadani subdivision ahum asida 2001 amasung 2011 census report matung ina mau maramda missing hengatpagi changda chada 39.16 tagi kumja 2011 da chada 136.33 oiki paumata gi oina chada 39.17 dagi chada 99.15 amasung purul da chada 39.16 tagi chada 120.38 ta hengalaki loinana chingi subdivision tare ta kumja 1991 amasung 2001 gi census ta chada nifudi abnormal oina missing hengalaki hariba chahi tara sida chakpi karong da chada 100.18 machi da chada 65.46 kamjong da chada 60.95 technopol da chada 54.48 Saitu Gamfazol chada 54.12 Chandel chada 41.70 amasung Churachandpur gi oina missing hengalakpagi chang chada 40.77 oiki hana su MP election masana zawna figure puthokuna house ki puning chingsinki maram asina Manipur da mikok thibagi thabak amadi delimitation gi thabak paikhatringai mamangda kumja 1961 da base year oiraga illegal foreign national sing hana masak khangdoktuna makhoi bu maram da halan khinaba thabak lokhat piu hana su union government da MP ning tholaise masana zawna taksinki Rajya Sabha na su Manipur budget amasung GST bill ayaba pikre Bihar da chathariba special electoral revision SIR gi matangda kana charangna bamara asi Rajya Sabha da Manipur budget 2025-26 amasung GST bill ayaba pikre Rajya Sabha da bill sing asi khanaraba matung asi Lok Sabha da hankre Manipur budget 2025-26 Manipur Goods and Services Tax Amendment Bill 2025 amasung Manipur Appropriation number 2 Bill 2025 ngasi Rajya Sabha da khanna da saruk yaraduna Manipur gi MP ningthau sanajaw balaisem manahai Government na Manipur ki dama punba senfam lupa crore 30,900 havli budget asi Manipur da mau sagi phibam da ingtapa hanjin hanba amadi sel thungi phibam phagar hanna balenga na mieng thamduna puthokpa budget ni budget asi da relief amasung rehabilitation lupa crore 1065 hapaga loinana security amasung infrastructure gi lupa crore 5,241 amasung social and development sector gi lupa crore 11,520 havli haiba wafam thamki Mangna makha tarduna kumja 2023 gi me ahum dagi thorakhiba conflict na awaba phibam ama mayok na duna lakhiba dunga sidi central amasung state lenga na khusam na duna akan mathabak lokhat padagi law and order gi phibam tamna fagalagle hana su house thamki bill sing adugi matang da khanarak pada hanglakpo wahangi paukhum da union finance minister Nirmala Sitharaman na putholiba budget asi Manipur gi oina Mapung faba budget ama oibana budget asi tangai fadana pass tawba haibasi ekhoi ki constitutional responsibility ni Manipur ki GST bill amasung budget asina yamna critical oiba mani aduba laibak thibadi masigi matang da khanabada opposition na mateng pidau khanabagi mahut opposition na topa issue amada charang na bathogali haina maral sikhi mangna makha tarna opposition members sing na Manipur gi matang dadi Wa yamna ngangi adubu Manipur gi yamna maruiba bill sing asi pass tawnaba puthorkpa matamda topa issue singda thaidokpaga loinana masigi mayokta vote piri hana su phongdokhi PMJAY ga mari leinana Maheshwar na union minister gi puning chingsinkhre Manipur da leiriba private hospital singda center na paikhatpa PHMY scheme makha da piriba health card chatna dabagi matangda RPI Thawaligi national secretary Maheshwar Thongnawjam na ngasi union minister of social justice and Empowerment Ramdas Athawale unaduna masigi matangda lokhatpa yaba thabak lokhat pinaba cherol ama piduna taksinkhre Maheshwar Thongnawjam gi maikaidagi union minister da pisin khiba memorandum aduda Manipur da leiriba private hospital ayamba
PAJAY scheme asigi Ampelnen oiduna lamdam asigi lairabasing ana layengda chawna mateng pangduna lakpani adubu private hospital sing asida pigadaba PMJAY gi bill sing pithoktuna leibana hospital sing asina scheme asi makhada pairiba health card sing gi service lemna waref lawkre Manipur asi lairaba state ama oibaga loinana sel thumgi phibam fataba missing hena leiriba mafam amani masigi mathakta Manipur thokliba ethnic crisis asina amuka hena State ki sen thum ki phibam soksilakpa pochai gi mamal wangkhalakpana miyam hangbada awawa mayoknaribani asigumba phibam asi lairing ai chairakta lainga ki maikai degi pirakadaba reimbursement ki sanfam pithokta badan lanai hospital singda PMJAY service ta asigi tara ga tarukta gi lepna baware flow ki basina aruba laina naduna layeng liba lairba mioi kayada kham thengna awaba chaitheng ama pirakle maram asina hiram asigi matangda mari leinaba Ministry of Health and Family Welfare da pithokta na lairiba reimbursement ki sanfam pithok piduna Manipur PMJAY scheme asi makhata na lehenbina bataksinki August taraga humdoi shuti ohenbina ba MLA mangana taksinkre Assam da August taraga humdoi bu state holiday ohenbina ba state adugi MLA mangana Chief Minister Himanta Biswa Sharma da aiba cherol ama thaduna taksinkre Chief Minister da pisin khiba cherol adugi matungina kumda 1891 gi August taraga humdoi da Bir Tikendrajit pu Imphal gi faida bungda fangsi tawduna hatki Anglo Manipuri warda Manipur gi ning tamba ngakna bagi damak thauna fana lanthengna khiba Bir Tikendrajit pu fangsi tawduna hatkiba numit adubu ningsingba oina August taraga humdoi da Assam da su state holiday oina lauthok patangai fade Assam gi tungan ba mafam da August taraga humdoi gi thorom pangthok tuna lakli handak chahi gi oina su tungan ba furuf kayana saruk yaduna thorom asi pangthok na ba sem sari laipa punba kholau gebde tagi lokho charake KNDF ki leader ama Myanmar military ki air strike talai khidre laipa punba kholau gebde tagi lokho charake Churchandpur bazar manungda kuki gi yum dukan mai cha e